Ma'am Purbu Kurumjari Amuk Delimited Coordinating Committee as a convener when Mount Sinjarakanda Yamarui Wofum Kra Akoina Handaki third Sunday the Logi Warep Singh doing Mayam Dr. Hajake, Adu Mayam Shumot Bibiraga Masi Wafum Sister Tata Kanabagitangai for the Waduni. Megitang Ahumda Zantramantra da Koi Manipumiam Logi Warep Anikaklai Warep Amadudi Ahanbada Lan asi loidribawa aikoi relic yam da leiba miam sing asina mayum da hek handribaw da aikoi lan asi loiroi aikoi tumina leiro haiba wafam si yanagi baga loidana aikoi maitai khudingmak aikoi no da pung ani ani aikoi community service ki damakta aikoi miam gi damakta support to nabagi damakta matam pc haiba sima aikoi yanagi ani subada aikoi maitai khudingmak aikoi na taliba senfam asidagi not less than 1% aikoi ki society da ai khulda ai miam da akoi payback to ba haidna ai contribute to godawni to minasi haibagi wafam asisu akoi mayam na warep dawki bani warep asi thabak oina pangthokna rabagi damakta mamangi last akoi gi third sunday da phanggi mi phamda DMCC gi women's youth wing amadi member khudimangna akoi gi monthly income dagi 1% dagi tadana akoi contribute to si aduga contribution to ba si DMCC ka tadana tadana aigoi ai khulda na tragana ai na any pinning society da maitai dan or relic camp da leiba or mama papa akoi alpha layer over lance da mai thira basing adu line si da show ho imung manung sing adu idu da pb ra so kaide adubu akoi ne imung amagi nongbu tha gi budget sema matam da ai gi isa gi tuition fee na traga kaino khaidok ko dumaina not less than 1% simadi akoi community service community defense amadi community protection gi damakta akoi contribute tawsi haiba wafam sima akoi warep na badu DMCC gi youth wing amadi akoi women's wing akoi core member mayam sing masi akoi pangtho osi haina yanare aduga delhi de leiba mipung khudimak aduga team de yawriba member khudimak chu haiba warep asi akoi tangai phadana masi munna khanbira kanda voluntarily masi akoi tawba akoi isana yawrani haragadi madugi chapchabadu chongthokpiro haina ai mayam da haijari simna kakki delhi de leiba khatanate malem sel leiba maitai khudimak amadi manipur de leiba khudimakta aina thamalda phangiba ai tolop gi aina tanjariba ai humang maman adudagi 1% tagi tadana akoi contribution ai laikai da ai khulda or lansi gi soba meeting da akoi contribute to minasi haibase leibita agadi akoi awaba se akoi punna bear to minani haiwa wafam asini aduna akoi masi lakadriba thasidagi akoi haujaragani aduga malemda leiba miyamnasu maitai singnasu amadi delhi de leiba mayamnasu masigi pot ase to minara kanda akoi waiba singse akoi punna fugat minaraga mating pangminasi akoi leiba haisi ai mayamda appeal tawjari Rojes na hai gasu daina supplement ka mayamda thamjagi hodiki akoina akogi total earning of the akogi family sidagi 1% nama ka keno da akogi head of organization natraga akogi local keno singa body singa asi donate to si haibni masi akogi DMCC da donate to haibna te natraga dilida donate to akoi ek akoi perception nama inbuilt एक फेनोमा का कोई हैबिट अमक पोखल लगा कोई नेक्स्ट जनरेशन लाकर तो बंदगी से कोई पास तो उनसे है कि एक खुद मोइन हाइडे के कोई क्रिश्चियन सिंगा मोई चर्च ता मोइना टोटल अर्निंग अदु दकी मसागी अर्निंग अदु दकी 10% मोई चर्च ता मोई डोनेट तोरी डोनेशन अदु दकी लाखवा सेंफम अदुना मोई कम्युनिटी दा थंदी नतक लोकल मास फगी नेचुरल डिजास्टर लाखो खंदे करिबा मतदा होदिके हारिबा सेंफम अदुदगी रिलीफ नत्रगा मदुगी कंपेंसेशन नत्रगा फगी तेंबांग मने तोबे मसिबु पेबैक टू द सोसाइटी तोरे मसि सिख फगी कोइयेपा पंजाबी सिंगी मोगी गुरुद्वारा दा मोगी टोटल अर्निंग दगी 10 to 30% ऐसे मोई कंपलसरी मोगी गुरुद्वारा दा चप्पा मतदा लाइफ पर मतदा si moi 100% moi gi keno se donation si moi gi inbuilt ek